Itlf na Khomgatkhiba Senfam adu kadaida Churachandpur Kari Fibamda Leiribage Haina Jidp Churachandpur na Hangkhre Imphaldagi lanjenakhiba IDP singdagi lamplot amagi lupa lising ahum Len Patagal Luinana Indigenous Tribal Leaders Forum Itlf ki Planning Department na Khomgatkhiba adu kadaida Churachandpur Kari Fibamda Leiribage Haina Joint Internally Displaced Person Jidp Churachandpur na Itlf ki President ta Aiba Cherol Piduna Hangkhre Jidp Churachandpur na Itlf ki President ta Pisinkhiba Cherol aduda Hawkhiba chahi ani helaba matam asida Itlf ki Planning Department na Imphaldagi lanjenarakiba IDP singdagi lamgi pata amadi atay document single loinana lamplot amagi lupa lising ahum khomjinke Hairiba Senfam adu compensation pihananabagidamak Supreme Court ta case file taunabani haibagi wafamda khomjinkhibani hairi Senfam asi irang asina awaba taraba amadi lanjena duna hingliba miyoi singdagini chahi ani helaba matam asida khomjinkiba Senfam asigi matangda karigumba wafam amata khanghankiba leite IDP singdagi khomjinkiba document sing adu Canada leibage haiba adu mayek sengna khanghanbiyu Khomgatkhiba Senfam adugi list amadi apunba Senfam kayano haiba adu mayek sengna takpiyu hainasu Cherol aduna demand tawrakli